Hello guys, welcome back again. You're a superhero. Ngasi amuk mayamga punna yingmanagadoriba video sidi isai ne aduga isai se yam nauna tholakpa dangai ri isai ne itherne ngonda suggest tawbirak pase bro soles hargi Eina do amta react tawse yam thina nungai hore na habirak pane aduga amuk khabana ingonda habirak pase bro soles hargi Eina do react tokhai se sini fazare tokhai se na hairamni na mayam kamai to ga bado yingminarse punna tokhairse 3rd May Kino Eina kaudoino Ahing kuding manglanda da laktuna nang na kai horaga mami sami Lagnariba Taibangda na Mayek sidi Lord liba Yam serious wala isay man de pugning se Mikap Thokpakpadaaa How's transition do? Mikap Thokpakpadaaa Sari jagoy manglan gitan tada irak nari Ati esam ni sina hangi irayda manglan dana kumlamda taibang dana Mikap Thokpakpadaaa Mong fauna Rakpadaaa Mikap Thokpakpadaaa Mong fauna Rakpadaaa Eina Nupas ani suguma What is ani puri no Okay, mamala ba Dive
ꯊꯣꯛꯂꯛꯄꯗ ꯃꯪꯐꯥꯎꯅꯔꯛꯄꯗ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯃꯪꯐꯥꯎꯅꯔꯛꯄꯗ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯃꯪꯐꯥꯎꯅꯔꯛꯄꯗ Mikap thokpakpadaaa mangfaunarappada Mikap thokpakpadaaa mangfaunarappada Eina mayam punna video sing mina kre video sina pining ba message se mayam khudi makta yawrangani na kale sidi me third sibun nong na ningsing han ba duga me third sina maram oraga wari mayam ama mioi khara khaktang da nataba mi pum khudi makta adi kanglup ani jigi marak sida koi imana ba marup mapang mayam nungsina ba kari kram mayam leiram ba jing dugi wari je amamtang puthokpada libagi loiba nairoi da wari ni me third sida yawrise me third sina puraga chatkhrise wari singbul mayam ama pura chatkhiba jingdugi marakta sije ama khaktang ni haitare somtang ama khaktang sigi wari sidi kanglup masel nai dabida kanglup ama haibelete kanglup ama haibelete kanglup ani makta kanglup khuding makta thokiba wari ni haina I lojai aduna koi khuding mak gyan tana nungsina leiminabaduna nungsinana leiminabaduna khwaidagi faina khalle sigi isai je yengba matamda mipum tingna kanglup naidana pining ba message sumai soiran jawangani na khalle aigi wena yam phajai wari je aduni matik yam phajai Eina khallubana sumaindi tawangani di khalludaba isai adunani horakpada yamna nungaina haujabani loirakpasidari awaba potlumamga loinana video se loisindore haitare ado ngasigidi video se matang soida loisinjari mayam matang video da punna thengarasi pathoibana punna mapom khana khurumjari bye guys